Hi ma'am, good morning. Ngasi nungsaje jak law yumdai tholakpadadi fajana sare yae nungsaje khannamaneba ado thoklaga budi amuk khara ju mamdare nungsi hebaina thoklakpaga khara mamdharakpado ado ngasi sonuga paruga gi animaki ngasi test loire haraubada loire moy anisu ada nahan se chawminam lorakpani nahan je paruse adum nungtigi gap legidabani na maju test ki aina ju phar like to holeba ko tawningdaba nongmakhak ta aina chawmin pija doini loiraga haibado da moy nungaina monda nungai chakharmane bado halakpada sembige to baduga sinaina lambi lakpada yaina ni ong phajada yong migi kuna kuni video namna leire se ado yaina se pam baina maina mapuda hairabudi pira ko jai ko ikai jabage ina ado video lo maina yum maning ni yong aduga moise pung amamang pasonogi di pung ani gi ni 50 mark ni ba notice se ko PT1 se aduga paru pung 10 minute 10 tare paru gina pung ama khatang tani ado dum pung 10 mathoi 13 makhai da di loini yumde yona rak torabane aduga oina thonga thambira di harau ban lorani moini su porkha lorak pagi harau jarani aduga ngahak wali bani na ina mathakta karak pako chamana akang mani sise ase aina mamangda na pak pitha gi bedone ba tili tili tawna le yong manungda dum thamme na sabani na hingam debra keno hangde tamna amaga tangdi hing keno tawre ase kuiraba khogi maraga do khuiraba na pak pine ba ko ado aina numinini ama ising da tinge marado khara khara nauthare haido daina marado asang do kaktlaga thabani ba do amakakti hinge manga khakta ayo aina chamana dum hapchan bibani khangde hingodra khangsa sabina ko aigi nungsida ka loina kangna loira me ising nongdi mangaga isinga chahawda ba nongma chahawda ba nungsida kangle ram aina dum yenam nakupi dadi ko yenam dadi ko gi chamana se hapase dum phai napakpi dadi khangde du si dum aina hapchan bibani dum aduga hojik anauba hapasina ngaranga sandaga giga ngasi ayuka gi chamana ni ising gatang haijan bige to adum manung de kitang dum khikpi baina loire se morok se umorok ni da mapan budi sare ko pandri amagakti atek pam ni pada sina kele te krema te padina te de ising na wa khai gre karino karona khabini adum nong kanna lae nongse sumaina numi humni dagi dum uttana lai nonggi chudaba aduga sise chahaugi chengna ina ngarang se kogi chahaugi tando athumba tando chaningbagi tamaidan hana mamangda tawbado nate bako aina video da me amra khapa tamaidan do nate dum aina chahaugi tanche kogi puri do mai kama hawbado adu da chaningbagi aina sise aina ngarang nungthangi video ne bako ase aidi asigi matek simane ngarang ayukta aina tinge chahause aduga hojik nungthang yorokpada popthoma baina popthoyebako aduga aina sumaina chithokna thamme machum sene aduga horen chak tok loiraga aina sumaina akhogi nungthangi chak tok poloisalaga aina pukhamani de sumaina sandokna thamamge to fen tha doinina fen makhada dum kaw kangjaramani aduga akhogi tamaidan kai dudi ko dum chochona aina mamangda video da dum hapchagi bedo ising hapaga taga dum hawrasu yai ko asisu yai aduga su mana powder semdogana result do phajaba henbagi aina khajik yambadi nate da chengse rain grinder mo sumai ching takan base grinder sokan bane ba yamna khoigi ke jar do ando aina adum kuire sada basu do idegi video channel hapte ko haptribo ko ando ai share tawjara ke mayamda kuire haibu kuire yam kuire da khoi hana yumda lengi da dum chairau da keke da mathena moina dum tawram charami ko kuire amta chagi da basu ado ina khangning sangak pa haitar ado se sumaina nungthang da ina chak tok loira ko ayukta tingaga nungthang da machum do chinthoga dum pukhammani sida sandoga thammane ba fen makha da phana kangsanja kharni aduga nongalaga hayeng nungsada mung hak phaudoga adum ta su yarane na ado singasi nungthang amadi thamamage aduga sina mayam nongalakpadugine boko makha tabadoni se ting mathakta ina thambani na phanayam kangsalle nong lae aduga nong se ngune leplemna dum chutharakoi wari ni adu nonggi khuchau se ngone mem
ꯍꯧꯖꯤꯛꯇꯤ ꯈꯔꯗꯤ ꯂꯧꯁꯤꯜꯂꯛꯇ꯭ꯔꯥꯟꯗꯤ ꯂꯧꯁꯤꯟꯕꯁꯤꯡꯗ ꯑꯍꯟ ꯑꯃꯁꯨ ꯂꯧꯁꯤꯜꯂꯤꯌꯨ ꯑꯗꯣ ꯅꯣꯡ ꯆꯨꯔꯃꯤꯅ ꯄꯨꯊꯔꯛꯑꯦ ꯆꯦꯡꯁꯦ ꯍꯣꯔꯦꯟ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯊꯝꯃꯅꯤ ꯏꯃꯨꯡꯗꯁꯨ ꯑꯗꯨꯝ ꯁꯥꯕꯅꯤꯅꯀꯣ ꯀꯪꯉꯦꯗ ꯑꯗꯨꯝ ꯆꯦꯡꯁꯦ ꯍꯧꯖꯤꯛ ꯄꯨꯡ 11:30 ꯇꯥꯔꯦ ꯑꯗꯨꯝ ꯆꯥꯎꯃꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯐꯨꯠꯇꯣꯛꯑꯒ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯃꯣꯏ ꯂꯥꯛꯄꯒ ꯁꯥꯅ ꯆꯥꯅꯕꯒꯤ ꯔꯦꯗꯤ ꯇꯧꯅ ꯊꯝꯕꯤꯔꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯆꯥꯎꯃꯤꯟꯁꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅꯅꯦ ꯆꯥꯎꯃꯤꯟ ꯊꯣꯡꯕꯒꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯣꯏꯗꯤ ꯍꯔꯥꯎꯖꯕꯗ ꯂꯣꯏꯖꯔꯤꯅꯦꯕꯀꯣ ꯉꯁꯤꯗꯤ ꯃꯃꯥꯁꯦ ꯅꯨꯡꯁꯤꯕꯅ ꯂꯣꯏꯈꯤꯗꯧꯔꯕꯅꯦꯕ ꯃꯣꯏꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯕꯒꯁꯦ ꯃꯔꯛꯇꯅꯦ ꯑꯗꯣ ꯃꯣꯏ ꯑꯅꯤꯗꯗꯤ ꯑꯩꯅ ꯄꯔꯤꯈꯥ ꯂꯣꯏꯔꯒꯕꯨꯗꯤ ꯄꯤꯖꯅꯤꯕꯨꯗꯤ ꯍꯥꯏꯈꯤꯕꯅꯦꯕꯗꯣ ꯑꯗꯣ ꯉꯁꯤꯁꯦ ꯈꯟꯕ꯭ꯔꯥ ꯈꯟꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯃꯣꯏ ꯑꯅꯤꯁꯨ ꯑꯩ ꯆꯥꯎꯃꯤꯟꯒꯁꯦ ꯌꯥꯝ ꯆꯥꯎꯅ ꯈꯜꯂꯤꯗ ꯈꯜꯂꯝꯒꯅꯤ ꯑꯩ ꯄꯥꯛꯅ ꯄꯤꯖꯗꯕꯅꯤꯅ ꯄꯦꯀꯦꯠꯇꯨꯅ ꯑꯅꯤꯁꯨ ꯄꯨꯔꯛꯇꯕ ꯑꯩꯅꯅꯦ ꯄꯦꯀꯦꯠ ꯑꯃꯈꯛꯇꯪ ꯄꯨꯔꯛꯄꯅꯦꯕ ꯑꯅꯤ ꯂꯩꯔꯗꯤ ꯍꯌꯦꯡꯁꯨ ꯊꯣꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯝ ꯑꯩꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯤꯖꯗꯕꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯄꯤꯖꯕꯒꯤꯀꯣ ꯑꯉꯥꯡꯇ ꯅꯠꯇꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯌꯥꯝ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯚꯦꯖꯤꯇꯦꯕꯜ ꯍꯥꯞꯄꯁꯨ ꯀꯌꯥ ꯆꯥꯗꯦ ꯑꯗꯨꯅ ꯁꯨꯝ ꯈꯔꯁꯦ ꯁꯨꯃꯥꯏꯅ ꯁꯣꯏꯗꯣꯛꯑꯒ ꯑꯗꯨꯝ ꯊꯝꯃꯦ ꯁꯣꯅꯨ ꯂꯥꯛꯑꯒ ꯊꯣꯡꯕꯤꯔꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯠꯂꯤ ꯅꯣꯡꯁꯦ ꯑꯃꯨꯛ ꯈꯤꯇꯤꯛ ꯂꯦꯞꯄꯨꯔꯕꯅꯦ ꯑꯃꯨꯛ ꯆꯨꯔꯦ ꯑꯗꯨꯒ ꯁꯣꯅꯨ ꯅꯣꯡ ꯈꯔ ꯈꯤꯔꯁꯨ ꯑꯗꯨꯝ ꯂꯥꯏ ꯆꯣꯠꯄꯗꯤ ꯆꯣꯠꯂꯛꯇꯦ ꯑꯩ ꯉꯁꯤ ꯀꯔꯤꯒꯤ ꯊꯦꯡꯉꯛꯏꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯄꯔꯨ ꯉꯥꯏꯔꯨꯏꯅꯦ ꯑꯩ ꯊꯣꯛꯂꯛꯇꯕꯗꯣ ꯍꯜꯂꯛꯑꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯒ ꯍꯧꯗꯣꯛꯑꯒ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯁꯣꯅꯨꯁꯨ ꯂꯥꯛꯑꯃꯤꯅ ꯏꯔꯨ ꯃꯥꯏꯊ ꯂꯣꯏꯔꯛꯄꯗ ꯑꯩꯁꯦ ꯁꯦꯝꯃꯒ ꯆꯥꯎꯃꯤꯟ ꯍꯧꯗꯣꯛꯄ ꯂꯣꯏꯔꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯁꯣꯅꯨ ꯅꯪ ꯍꯥꯟꯅ ꯆꯥꯔꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯆꯥꯈꯤꯔꯣꯏ ꯄꯔꯨ ꯂꯥꯛꯑꯒ ꯃꯥꯁꯨ ꯆꯥꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯥ ꯉꯁꯥꯏ ꯏꯁꯨꯟ ꯆꯠꯂꯝꯗꯥꯏꯗꯗꯤ ꯏꯔꯨ ꯃꯥꯏꯊꯔꯒ ꯆꯥꯛꯀ ꯆꯔꯥ ꯋꯥꯜꯂꯒꯕꯨꯗꯤ ꯆꯠꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯤꯃꯨꯛ ꯍꯥꯏꯗꯤ ꯑꯩꯁꯨ ꯂꯩꯔꯛꯑꯕꯩꯅ ꯑꯗꯨꯝ ꯄꯤꯖꯅꯤꯡꯉꯦ ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯏꯅ ꯄꯥꯝꯖꯕꯅꯤꯅꯀꯣ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯑꯗꯨم ꯄꯤꯖꯗꯕꯩ ꯋꯥꯔꯤꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯆꯥꯅꯤꯡꯅ ꯇꯧꯕꯗꯣ ꯑꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯕ ꯄꯤꯖꯗꯕꯗꯨꯁꯨ ꯑꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛꯇꯤꯀꯣ ꯄꯣꯠ ꯍꯥꯏꯁꯦ ꯑꯗꯨꯝ ꯂꯤꯃꯤꯠꯇ ꯑꯗꯨꯝ ꯆꯥꯔꯗꯤ ꯀꯩꯝ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯄꯨꯝꯅꯃꯛ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯑꯐꯕ ꯄꯣꯠ ꯑꯝꯇ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯆꯥꯔꯨꯕ ꯑꯝꯇ ꯑꯗꯨ ꯍꯦꯟꯅ ꯆꯥꯔꯗꯤ ꯑꯗꯨ ꯇꯧꯔꯦ ꯍꯧꯖꯤꯛꯁꯨ ꯍꯩꯅꯧꯗ ꯍꯤꯗꯥꯛ ꯊꯥꯖꯤꯜꯂꯦꯕꯨ ꯍꯥꯏꯕꯅꯦ ꯇꯔꯕꯨꯖꯇ ꯍꯤꯗꯥꯛ ꯊꯥꯖꯤꯜꯂꯦꯕꯨ ꯍꯥꯏꯅꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯄꯨꯝꯅꯃꯛꯁꯦ ꯐꯩ ꯍꯥꯏꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯐꯠꯇꯦ ꯍꯥꯏꯅ ꯄꯨꯝꯅꯃꯛꯁꯨ ꯈꯪꯅꯔꯤ ꯅꯠꯇꯅꯤꯀꯣ ꯍꯦꯟꯅ ꯆꯥꯗ꯭ꯔꯒꯇ ꯂꯣꯏꯔꯦꯅ ꯈꯔ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯑꯗꯨꯝ ꯆꯥꯕꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯆꯥꯅꯤꯡꯕ ꯑꯉꯥꯡ ꯑꯅꯤꯒꯤꯇ ꯅꯠꯇꯅ ꯉꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯑꯣꯏꯅ ꯆꯥꯅꯤꯡꯉꯦꯕ ꯆꯥꯎꯃꯤꯟꯁꯦ ꯑꯗꯣ ꯃꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯗꯗꯤ ꯂꯩꯔꯛꯏꯅꯦ ꯄꯦꯀꯦꯠꯁꯤꯃꯗ ꯂꯨꯄꯥ 15 ꯄꯤ ꯑꯗꯣ ꯐꯅ ꯌꯥꯝꯅꯗꯤꯊꯣꯛꯑꯅꯤ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝꯒꯤꯗꯤ ꯑꯩꯗꯤ ꯄꯦꯟꯅ ꯆꯥꯕ ꯑꯣꯑꯅꯤꯕ ꯑꯗꯣ ꯚꯦꯖꯤꯇꯦꯕꯜ ꯀꯩꯀꯩ ꯍꯥꯞꯄꯁꯨ ꯃꯣꯏ ꯑꯅꯤꯁꯤꯅ ꯍꯥꯏꯗꯤ ꯁꯣꯅꯨꯗꯤ ꯆꯥꯈꯤꯅꯦ ꯄꯔꯨꯗꯤ ꯈꯟꯗꯣꯔꯦ ꯑꯩꯅ ꯃꯅꯥ ꯇꯥꯕꯤꯒꯁꯨ ꯍꯧꯖꯤꯛ ꯃꯇꯝ ꯅꯠꯇ꯭ꯔꯕꯅꯤನ ꯑꯩ ꯅꯍꯥꯟ ꯕꯖꯥꯔꯗꯒ ꯑꯝꯇ ꯂꯧꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯕꯤꯟꯁ ꯂꯩꯕꯁꯤꯒ ꯇꯤꯜꯍꯧꯒ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯨꯒ ꯆꯥꯎꯃꯤꯟꯁꯦ ꯉꯁꯥꯏꯅ ꯐꯨꯠꯇꯣꯛꯅ ꯊꯝꯃꯕꯅꯤꯅ ꯐꯔꯥ ꯂꯥꯎꯔꯦ ꯀꯪꯉꯦ ꯆꯣꯠ ꯂꯥꯎꯔꯗꯤ ꯑꯃꯨꯛ ꯅꯞꯁꯟꯕꯅꯦꯕ ꯈꯥꯡꯗ ꯑꯗꯨꯒ ꯀꯂꯥꯅꯃꯛ ꯈꯔ ꯆꯥꯏꯁꯜꯂꯦ ꯀꯂꯥꯅꯃꯛ ꯅꯠꯇꯦꯅꯦ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯄꯥꯎꯗꯔ ꯑꯩꯈꯣꯏ ꯒꯨꯔꯨꯃꯨꯁꯤ ꯄꯥꯎꯗꯔꯗꯣ ꯑꯗꯨꯒ ꯔꯦꯗ ꯆꯤꯂꯤ ꯁꯣꯁ ꯇꯣꯃꯦꯇꯣ ꯀꯦꯆꯞ ꯁꯣꯌꯥ ꯁꯣꯁ ꯑꯗꯨꯒ ꯚꯤꯅꯤꯒꯔ ꯈꯤꯇꯪꯒ ꯒ꯭ꯔꯤꯟ ꯆꯤꯂꯤ ꯁꯣꯁꯀ ꯆꯥꯎꯃꯤꯟꯒ ꯍꯥꯏꯒꯁꯤꯗꯤꯀꯣ ꯁꯤꯒꯨꯝꯕ ꯁꯣꯁ ꯀꯩꯀꯩ ꯃꯌꯥꯝ ꯍꯥꯞꯄꯒ ꯍꯥꯎꯕ ꯍꯦꯜꯂꯤꯅꯦꯕ ꯑꯗꯣ ꯁꯣꯁ ꯃꯌꯥꯝꯗ ꯊꯨꯝ ꯌꯥꯎꯕꯅꯤꯅ ꯈꯤꯇꯪ ꯑꯝꯇ ꯑꯩꯅ ꯊꯨꯝ ꯈꯤꯇꯪ ꯆꯥꯏꯁꯟꯕꯅꯦ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯏꯗꯤꯇꯤꯡ ꯇꯧꯅ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯑꯆꯥꯄꯣꯠ ꯍꯥꯏꯁꯦ ꯎꯔꯗꯤ ꯆꯥꯅꯤꯡꯉꯨꯔꯗꯤꯀꯣ ꯇꯤꯟ ꯇꯥꯗꯕꯒ ꯂꯩꯇꯦ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯁꯤꯒꯤ ꯃꯊꯛꯇꯀꯣ ꯌꯨꯝ ꯃꯊꯛꯁꯤꯗ ꯀꯔꯤꯅꯣꯃ ꯁꯦꯝꯃꯦꯕ ꯏꯁꯤꯡ ꯄꯥꯏꯞꯂ ꯀꯩꯅꯣ ꯈꯪꯗꯦ ꯗ꯭ꯔꯤꯜꯁꯨ ꯍꯜꯂꯤ ꯑꯗꯨꯒ ꯑꯩꯗꯤ ꯄꯨꯔꯥ ꯇꯞꯍꯟꯈ꯭ꯔꯦꯕ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯗ꯭ꯔꯤꯜꯁꯨ ꯍꯜꯂꯤ ꯑꯗꯨꯒ ꯑꯩ ꯀꯔꯤꯅꯣ ꯀꯣꯀꯥꯛꯁꯨ ꯌꯩꯔꯤ ꯑꯗꯨꯅ ꯑꯩꯅ ꯄꯨꯔꯥ ꯇꯞꯍꯜꯂꯒ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯕꯅꯦ ꯑꯗꯨ ꯊꯣꯡꯕꯗꯁꯨꯀꯣ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯕꯗꯁꯨ ꯋꯥ ꯉꯥꯡ ꯂꯩꯔꯗꯤ ꯍꯦꯛꯇ ꯁꯣꯏꯑꯕꯀꯣ ꯑꯗꯨ ꯋꯥ ꯉꯥꯡꯕꯁꯨ ꯑꯩꯅꯁꯨ ꯐꯖꯅ ꯀꯩ ꯍꯥꯏꯅꯤ ꯄꯤꯌꯣꯔꯗ ꯉꯥꯡꯗꯕꯅꯤꯅ ꯁꯣꯏꯒꯅꯦ ꯀꯤꯕꯒ ꯑꯗꯣ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯝꯃꯦ ꯃꯌꯥꯝ ꯄꯔꯨ ꯂꯧꯕ ꯆꯠꯂꯨꯔꯒꯦ ꯅꯣꯡꯁꯨ ꯑꯃꯨꯛ ꯃꯀꯨꯞ ꯇꯥꯔꯦ ꯑꯗꯣ ꯁꯣꯅꯨꯁꯨ ꯆꯥꯈꯤꯔꯣ ꯍꯥꯏꯕꯅ ꯈꯨꯝꯖꯤꯜꯂꯝꯃꯒ ꯊꯝꯃꯦ ꯑꯗꯨꯒ ꯄꯔꯨ ꯄꯣꯔ ꯂꯥꯛꯑꯦ ꯄꯔꯤꯈꯥ ꯐꯔꯝꯃꯤ ꯀꯥꯏ ꯍꯋꯥꯏꯖꯥꯔ ꯃꯅꯥ ꯌꯥꯝ ꯐꯔꯦ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕ ꯌꯥꯔꯅꯤ ꯀꯨꯏꯔꯦ ꯍꯋꯥꯏꯖꯥꯔꯁꯨ ꯆꯥꯗꯕ
ꯍꯋꯥꯏꯖꯥꯔꯁꯤꯁꯨ ꯅꯨꯡꯇꯤꯒꯤ ꯃꯅꯝ ꯆꯥꯁꯤꯜꯂꯁꯨ ꯍꯥꯎꯇꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯀꯨꯏꯔꯦ ꯆꯥꯗꯕꯁꯨ ꯃꯅꯥ ꯐꯖꯔꯕꯅꯤꯅ ꯂꯣꯜꯂ ꯇꯥꯔꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯟꯁꯦ ꯑꯃꯨꯛ ꯑꯩꯅ ꯄꯥꯔꯨꯁꯦ ꯁꯥꯏꯗꯇ ꯆꯠꯍꯟꯕ ꯃꯥꯏ ꯃꯆꯤꯁꯤꯅ ꯒꯤꯠ ꯂꯥꯎ ꯅꯝꯃꯣꯅꯦ ꯂꯣꯏꯔꯦ ꯑꯗꯨꯝ ꯀꯩꯁꯨꯕꯨꯗꯤ ꯇꯧꯔꯣꯏꯗ ꯂꯥꯏꯁꯟ ꯀꯩꯀꯩ ꯅꯠꯇꯕꯅꯤꯅ ꯑꯉꯥꯡꯕꯒꯁꯨ ꯁꯦꯠꯄ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯅ ꯅꯣꯡ ꯈꯔ ꯆꯨꯔꯝꯕꯒꯤ ꯑꯃꯨꯛ ꯏꯁꯤꯡ ꯇꯨꯡ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯔꯨꯁꯤ ꯏꯔꯨꯊꯣꯛ ꯂꯣꯏꯗꯅ ꯔꯦꯗꯤ ꯂꯣꯏꯔꯦ ꯑꯩꯗꯤ ꯔꯦꯗꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯗꯤ ꯁꯣꯅꯨꯅ ꯏꯔꯨꯊꯣꯛꯄꯤꯈ꯭ꯔꯦ ꯃꯥꯅ ꯇꯧꯔꯨꯔꯣ ꯍꯥꯏꯅ ꯑꯩꯅ ꯐꯤ ꯑꯩꯁꯨ ꯁꯥꯕꯩꯀꯣ ꯉꯁꯥꯏꯗꯤ ꯂꯤꯠꯂꯒ ꯄꯨꯡ ꯑꯃꯇꯅꯤꯅ ꯗ꯭ꯔꯦꯁꯀꯁꯦ ꯍꯣꯡꯗꯣꯛꯇ꯭ꯔꯦ ꯊꯤꯟꯕ ꯆꯠꯄ ꯃꯇꯝꯗ ꯗ꯭ꯔꯦꯁ ꯁꯦꯠꯄꯗꯨꯅ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛ ꯈꯣꯠꯇꯣꯛꯑꯒ ꯉꯥꯏꯍꯥꯛ ꯐꯦꯟꯗ ꯐꯝꯃꯒ ꯑꯗꯣ ꯄꯥꯔꯨꯗꯤ ꯃꯁꯥ ꯃꯊꯟꯇꯁꯨ ꯑꯗꯨꯝ ꯏꯔꯨꯊꯣꯛꯆꯩꯗ ꯑꯗꯣ ꯁꯣꯅꯨꯅ ꯆꯪꯉꯒ ꯃꯥ ꯂꯣꯏꯁꯟꯕꯤꯈ꯭ꯔꯦ ꯆꯥꯎꯃꯤꯟ ꯆꯥꯅꯤꯡꯃꯟꯗꯅꯀꯣ ꯑꯗꯨꯒ ꯂꯨꯄꯥ 15 ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯂꯨꯄꯥ 100 ꯄꯤꯕꯗꯀꯣ 35 ꯍꯟꯗꯣꯔꯛꯏꯁꯤꯅꯗꯤ 15ꯅꯦꯕ ꯄꯦꯀꯦꯠꯁꯤꯃꯗ ꯑꯩꯗꯤ ꯂꯩꯈꯤꯕꯒ ꯀꯥꯎꯈ꯭ꯔꯦ ꯃꯃꯥꯡꯗ ꯀꯌꯥ ꯇꯧꯅ ꯂꯩꯒꯤꯅꯣ ꯐꯅ ꯌꯥꯝꯃꯦ ꯌꯦꯡꯉꯣ ꯄꯦꯀꯦꯠꯁꯤꯃꯗ ꯑꯗꯨꯝ ꯄꯦꯟꯅ ꯆꯥꯕ ꯌꯥꯔꯅꯤ ꯑꯗꯣ ꯌꯥꯝꯅꯁꯨ ꯍꯥꯎꯔꯝꯕ ꯍꯥꯏꯇꯥꯔꯦ ꯆꯥꯎꯃꯤꯟꯁꯦ ꯉꯁꯤꯁꯦ ꯑꯩꯅ ꯊꯣꯡꯅꯤꯡꯅꯁꯨ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯑꯣꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯥꯎꯇꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯝ ꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯣ ꯑꯩꯅ ꯁꯣꯅꯨꯗ ꯅꯪꯁꯦ ꯑꯩꯅ ꯁꯤ ꯍꯥꯞꯄꯤꯁꯦ ꯌꯥꯝꯃꯦ ꯍꯥꯏꯗꯤ ꯈꯔ ꯌꯥꯝꯅ ꯃꯥꯒꯤ ꯍꯥꯞꯄꯤꯕꯅꯦ ꯅꯠꯇꯦ ꯍꯣꯔꯦꯟ ꯄꯥꯔꯨꯅ ꯃꯥꯒꯤ ꯌꯥꯝꯗꯤ ꯑꯉꯥꯡꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯨ ꯄꯤꯉꯩꯗ ꯇꯧꯕꯅꯤ ꯃꯥꯒꯤꯅ ꯁꯟꯗꯣꯛꯄꯤꯔꯦ ꯄꯥꯔꯨꯒꯤꯁꯤꯅ ꯁꯣꯝ ꯍꯥꯏꯠꯀꯤꯁꯦ ꯑꯗꯨꯒ ꯊꯕꯤ ꯍꯥꯞꯄꯁꯦ ꯍꯥꯎꯕꯅꯤꯀꯣ ꯊꯕꯤ ꯎꯔꯒ ꯑꯃꯨꯛ ꯆꯥꯅꯤꯡꯕꯒꯤꯗꯤ ꯄꯣꯠꯁꯦ ꯄꯨꯡꯆꯥꯗ ꯆꯥꯅꯤꯡꯉꯩꯀꯣ ꯑꯦꯒ ꯔꯣꯜꯒꯨꯝꯕꯒ ꯑꯃꯨꯛ ꯆꯥꯅꯤꯡꯉꯤ ꯁꯣꯅꯨ ꯂꯥꯝꯈ꯭ꯔꯦ ꯃꯥꯒꯤ ꯑꯗꯨꯒ ꯁꯤꯅ ꯄꯥꯔꯨ ꯆꯥꯕ ꯍꯧꯔꯒꯦ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯆꯥꯎꯃꯤꯟ ꯆꯥꯔꯦ ꯆꯥꯝꯃ ꯂꯧꯔꯦ 하면 알 하루 बाबुल लेगी ना नहीं ꯑꯗꯨꯒ ꯆꯥꯎꯃꯤꯟ ꯆꯥꯁꯤꯜꯂꯕꯅꯤꯅ ꯃꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯌꯥꯝ ꯆꯥꯒꯗ꯭ꯔꯥ ꯆꯥꯔꯣꯏꯗꯪꯗꯤ ꯑꯗꯨꯝ ꯊꯦꯡꯉꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯆꯥꯎꯃꯤꯟ ꯆꯥ ꯂꯣꯏꯔꯛꯄꯗ ꯑꯗꯨꯝ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯕꯥꯔꯣꯁꯦ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯆꯥꯛꯁꯦ ꯊꯦꯡꯅ ꯆꯥꯕꯅꯤꯅꯀꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯋꯥꯏꯗꯤ ꯑꯗꯨꯝ ꯊꯣꯡꯗꯣꯛꯑꯦ ꯃꯊꯦꯜꯁꯦ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗꯗꯅ ꯃꯣꯁꯣꯔꯤꯒ ꯑꯗꯨꯒ ꯑꯃꯨꯛ ꯈꯤꯇꯪ ꯌꯥꯟꯁꯜꯂꯒ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯐꯤꯡꯒꯔ ꯄꯞꯄꯔ ꯑꯃꯒ ꯆꯥꯛ ꯍꯤꯟꯖꯥꯡꯗꯤ ꯑꯗꯨꯝ ꯊꯣꯡꯗꯣꯛꯑꯒ ꯊꯝꯃꯦ ꯁꯣꯅꯨꯍꯣꯏꯁꯨ ꯆꯥꯒꯗ꯭ꯔꯥ ꯆꯥꯅꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯑꯇꯩ ꯑꯆꯣꯏꯄꯥꯅ ꯄꯨꯛ ꯊꯟꯗꯦꯕꯀꯣ ꯆꯥꯛ ꯗꯤꯟꯅꯔ ꯂꯟꯁꯀꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯑꯁꯤꯅ ꯂꯣꯏꯁꯤꯜꯂꯁꯤ ꯇꯟꯅ ꯂꯣꯏꯁꯤꯜꯂꯁꯤ ꯈꯣꯠꯂꯁꯤ ꯑꯩꯁꯦ ꯃꯣꯏ ꯃꯕꯨꯛ ꯊꯟꯖꯗꯕ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯈꯤꯇꯪꯇ ꯑꯣꯏꯁꯨ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯑꯃꯨꯛ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯁꯝꯖꯟꯈꯤꯕꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯄꯨꯡ ꯑꯃꯃꯨꯛꯇꯤ ꯇꯥꯔꯦꯗ ꯑꯗꯣ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯅꯤ ꯁꯤꯁꯦ ꯍꯋꯥꯏꯁꯦ ꯉꯁꯤꯗꯤ ꯂꯦꯕꯨ ꯁꯨꯝꯖꯤꯜꯂꯒ ꯑꯣꯏꯅ ꯑꯩꯁꯨ ꯆꯥꯅꯤꯡꯕꯅꯤ ꯍꯋꯥꯏꯁꯤ ꯃꯁꯛꯁꯦ ꯎꯕꯗꯩꯗꯤ ꯍꯦꯛ ꯆꯥꯛ ꯆꯥꯅꯤꯡꯗꯕꯅꯦꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯦꯕꯨ ꯃꯍꯤꯁꯦ ꯁꯨꯝꯃꯒ ꯈꯪꯆꯥ ꯆꯥꯅꯤꯡꯉꯨꯕ ꯑꯗꯨꯒ ꯆꯥꯎꯃꯤꯟꯗꯨꯁꯨꯀꯣ ꯃꯣꯏ ꯑꯅꯤꯒꯤ ꯄꯤꯅꯕ ꯍꯥꯏꯅ ꯄꯤꯖꯕꯗ ꯑꯩꯁꯨ ꯀꯌꯥ ꯆꯥꯍꯧꯗ꯭ꯔꯦ ꯒꯤꯅꯤꯁꯤꯅ ꯁꯣꯅꯨꯒ ꯄꯥꯔꯨꯒ ꯈꯥꯏꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯄꯥꯔꯨꯁꯨ ꯂꯦꯕꯨ ꯄꯤꯔꯛꯎ ꯍꯥꯏꯁꯤꯅꯤ ꯁꯣꯅꯨꯗꯤ ꯆꯥꯅꯤꯡꯗꯦ ꯑꯩꯅ ꯆꯥꯒꯗ꯭ꯔꯥ ꯍꯪꯕ ꯃꯥꯗꯤ ꯆꯥꯗꯕꯅꯦꯕꯀꯣ ꯑꯁꯤꯟꯕ ꯃꯥꯁꯨ ꯀꯌꯥ ꯑꯗꯨꯒ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯆꯥꯛꯇꯣꯛ ꯂꯣꯏꯔꯒ ꯃꯣꯏ ꯄꯔꯤꯈꯥ ꯂꯣꯏꯖꯔꯁꯨ ꯑꯩ ꯑꯣꯏꯅ ꯇꯨꯝꯅꯤꯡꯕꯒꯤꯀꯣ ꯃꯊꯛꯇ ꯀꯣꯛ ꯇꯧꯕꯁꯤꯅ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯕ ꯑꯗꯣ ꯀꯤꯍꯣꯝꯁꯦ ꯆꯥꯔꯒꯦ ꯃꯌꯥꯝ ꯀꯤꯍꯣꯝꯁꯦ ꯊꯨꯝꯒꯗꯕꯗꯤ ꯃꯇꯧꯗꯤ ꯑꯩꯗꯤ ꯃꯣꯏꯅꯗꯤ ꯊꯨꯝꯕꯒꯤ ꯃꯣꯏꯅ ꯒꯦꯔꯦꯟꯇꯤ ꯂꯧꯔꯤꯒꯗꯤ ꯍꯥꯏꯌꯦ ꯐꯪꯅꯗꯣꯏꯔꯥ ꯐꯪꯅꯔꯣꯏꯗ꯭ꯔꯁꯨ ꯈꯪꯗꯕ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯝꯕꯅꯤꯅꯅꯦ ꯑꯩꯁꯨ ꯀꯤꯅ ꯑꯅꯤꯗ 30 ꯍꯥꯏꯕꯅꯦꯕ 50 ꯑꯣꯏꯗꯤ ꯑꯗꯨم ꯄꯤꯔꯛꯄꯁꯨ ꯌꯥꯏ ꯑꯅꯤꯗꯅꯦ ꯑꯗꯣ 70 ꯑꯣꯏꯔꯗꯤꯅꯦ ꯑꯗꯨꯒ ꯑꯗꯣ ꯑꯩꯁꯨ ꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯈꯛꯇꯪꯗꯗꯤ ꯄꯨꯔ ꯂꯥꯛꯄ ꯑꯗꯨꯕꯨ ꯌꯥꯝ ꯊꯨꯝꯃꯝꯃꯦ ꯃꯌꯥꯝ ꯐꯖꯅ ꯊꯨꯝꯃꯝꯃꯦ ꯉꯔꯥꯡꯗꯤ ꯏꯆꯦꯝꯅꯁꯨ ꯀꯣꯃꯦꯟꯗꯁꯨ ꯍꯥꯏꯔꯛꯑꯦ ꯊꯨꯝꯒꯅꯤ ꯍꯥꯏꯅ ꯑꯁꯦꯡꯕꯩꯁꯨ ꯌꯥꯝ ꯊꯨꯝꯃꯝꯃꯦ ꯑꯗꯣ ꯑꯩꯗꯤ ꯀꯤꯍꯣꯝꯁꯦ ꯄꯥꯝꯁꯨ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡꯗ ꯑꯃꯨꯛ ꯕꯖꯥꯔꯗ ꯑꯃꯨꯛ ꯂꯧꯕ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯅꯤ
ꯌꯥꯝ ꯍꯦꯟꯅ ꯆꯥꯎꯕ ꯀꯩꯅꯣꯗꯤ ꯅꯠꯇꯦꯀꯣ ꯀꯤꯍꯣꯝꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯁꯛꯁꯤ ꯑꯗꯨꯝ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯦ ꯃꯌꯥꯏꯗ ꯑꯃꯨꯛ ꯇꯤꯟ ꯍꯜꯂꯝꯃꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯁꯛꯁꯦ ꯍꯥꯏꯗꯤ ꯈꯥꯏꯔꯛꯄꯗꯨꯗ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯀꯟꯇꯛ ꯇꯧꯔꯒ ꯁꯪꯇꯛꯀ ꯇꯧꯔꯗꯤ ꯁꯤꯟꯒꯅꯤ ꯍꯥꯏꯅ ꯀꯤꯌꯦ ꯑꯩꯗꯤ ꯑꯁꯤꯟꯕ ꯍꯥꯏꯕ ꯑꯁꯤꯟꯕꯁꯦ ꯑꯃꯠꯇ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯥꯡꯁꯨ ꯌꯧꯁꯜꯂꯛꯑꯃꯤꯅ ꯀꯤꯍꯣꯝ ꯃꯔꯥꯡ ꯀꯥꯏꯔꯦ ꯕꯖꯥꯔ ꯃꯊꯪꯗꯒꯤ ꯎꯁꯣꯏꯁꯨ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯕꯅꯤ ꯎꯁꯣꯏ ꯑꯗꯩꯗꯤ ꯀꯤꯍꯣꯝ ꯑꯗꯩꯗꯤ ꯀꯔꯤ ꯍꯥꯏ ꯑꯃꯒ ꯐ꯭ꯔꯨꯠꯇꯣ ꯃꯣꯟꯇꯣꯛ ꯍꯥꯏꯕ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕꯗꯣ ꯕꯖꯥꯔꯗ ꯌꯥꯝꯅ ꯊꯣꯛꯑꯦ ꯃꯇꯝ ꯌꯧꯔꯛꯑꯃꯤꯅ ꯃꯇꯝꯅꯤꯅꯅꯦ ꯑꯗꯣ ꯀꯤꯍꯣꯝꯁꯦ ꯐꯅꯁꯨ ꯊꯨꯝꯃꯁꯨꯀꯣ ꯑꯩꯗꯤ ꯊꯨꯝ ꯈꯤꯇꯪ ꯑꯃꯨꯛ ꯇꯩꯁꯜꯂꯒ ꯆꯥꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯄꯄꯥꯁꯨ ꯑꯩꯒꯤ ꯄꯄꯥ ꯍꯤꯡꯉꯤꯉꯩꯗꯁꯨꯀꯣ ꯑꯩꯈꯣꯏ ꯄꯥꯕꯨꯗꯤ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯀꯤꯍꯣꯝꯁꯦ ꯇꯨꯝ ꯍꯧꯒꯠꯂꯒ ꯄꯤꯁ ꯄꯤꯁ ꯀꯛꯑꯒ ꯊꯨꯝ ꯈꯤꯇꯪ ꯆꯥꯏꯁꯤꯜꯂꯒ ꯏꯁꯇꯤꯛ ꯑꯃ ꯇꯧꯔꯒ ꯅꯝꯃ ꯅꯝꯃ ꯆꯥꯔꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯆꯥꯔꯒꯦ ꯐꯖꯅ ꯊꯨꯝꯃꯦ ꯐꯖꯅ ꯊꯨꯝꯃꯦꯕ ꯉꯔꯥꯡ ꯏꯆꯦꯝꯅ ꯀꯣꯃꯦꯟꯗ ꯍꯥꯏꯔꯛꯄꯗꯣ ꯆꯨꯝꯃꯦ ꯊꯨꯝꯒꯅꯤ ꯃꯃꯤꯠ ꯇꯣꯡꯕꯅ ꯑꯩꯗꯤ ꯈꯪꯗꯦꯕꯀꯣ ꯃꯃꯤꯠ ꯇꯣꯡꯕꯅ ꯀꯔꯤ ꯇꯣꯡꯅꯕꯅ ꯀꯔꯤ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯊꯨꯝꯃꯦ ꯌꯥꯝ ꯊꯨꯝꯃꯦ ꯍꯥꯎꯕ ꯀꯤꯍꯣꯝꯁꯦ ꯌꯥꯝꯅ ꯑꯩ ꯉꯥꯡꯅꯔꯤꯕ ꯈꯪꯗꯦ ꯀꯤꯍꯣꯝꯁꯨ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯉꯁꯤꯗꯤ ꯄꯥꯔꯨꯁꯤꯁꯨ ꯂꯥꯏꯔꯤꯛ ꯊꯥꯗꯣꯛꯄꯤꯔꯒꯦ ꯑꯩꯅ ꯅꯍꯥꯟꯗꯩ ꯄꯔꯤꯈꯥ ꯇꯦꯁꯅꯦ ꯍꯥꯏꯖꯔꯁꯨꯀꯣ ꯆꯞꯇꯔ ꯃꯉꯥ ꯃꯔꯤ ꯂꯥꯛꯄꯅꯤꯅ ꯃꯣꯏꯗꯗꯤ ꯑꯣꯖꯥꯅꯗꯤ ꯈꯔꯇꯅꯤ ꯄꯤꯔꯛꯇꯣꯏꯕ ꯃꯥꯒꯤꯕꯨꯗꯤ 20 ꯃꯥꯔꯛꯀꯤꯇꯅꯤ ꯑꯗꯨ 20 ꯃꯥꯔꯛ ꯑꯣꯏꯁꯨ ꯐꯥꯍꯟꯕꯗꯤ ꯂꯣꯏꯅ ꯐꯥꯍꯟꯕ ꯃꯊꯧ ꯇꯥꯕꯅꯤꯅꯀꯣ ꯉꯁꯤ ꯔꯦꯁ ꯑꯃ ꯇꯧꯖꯔꯅꯤ ꯃꯣꯏ ꯑꯅꯤꯁꯨ ꯃꯔꯛ ꯃꯔꯛ ꯊꯥꯗꯣꯛꯄꯤꯒꯦꯕ ꯂꯥꯏꯔꯤꯛꯇ ꯇꯧ ꯍꯥꯏꯅꯤ ꯏꯗꯣꯝꯆꯥꯅ ꯑꯉꯥꯡꯁꯦ ꯅꯥꯕꯒ ꯁꯪꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯊꯕꯛ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯁꯤ ꯇꯛꯊꯣꯛꯑꯒ ꯊꯝꯃꯅꯤ ꯑꯩꯁꯨ ꯐ꯭ꯔꯤ ꯑꯣꯏꯔꯅꯤ ꯉꯁꯤ ꯑꯃꯗꯤ ꯊꯥꯗꯣꯛꯄꯤꯔꯅꯤ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯒ ꯆꯦꯡꯁꯦ ꯇꯛꯊꯣꯛꯑꯕ ꯑꯗꯨꯒ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯑꯃ ꯆꯥꯁꯜꯂꯝꯅꯤꯅ ꯆꯥꯔꯔꯣꯏ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯉꯒ ꯆꯥꯔꯒ ꯉꯁꯤ ꯉꯟꯅ ꯄꯣꯊꯥꯔꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯆꯥꯛꯍꯧꯒꯤ ꯇꯟꯅ ꯊꯨꯝꯕ ꯍꯥꯏꯒꯗ꯭ꯔꯣ ꯈꯪꯗꯦ ꯀꯩ ꯍꯥꯏꯅꯒꯦ ꯈꯪꯗꯦ ꯑꯗꯨꯗ ꯑꯣꯏꯅ ꯁꯦꯝꯒꯦꯗꯤ ꯈꯜꯂꯤꯀꯣ ꯅꯍꯦꯛ ꯇꯧꯗ꯭ꯔꯒꯗꯤ ꯑꯩ ꯔꯦꯗꯤ ꯇꯧꯖꯅꯕꯨꯗꯤ ꯊꯝꯖꯔꯤꯅꯤꯀோ ꯑꯗꯣ ꯐꯅꯗꯤ ꯌꯥꯝꯅ ꯊꯣꯛꯑꯦ ꯇꯛꯄ ꯍꯥꯏꯁꯤꯅ ꯌꯦꯡꯉꯨ ꯃꯄꯝꯁꯦ ꯃꯣꯠꯂꯤꯁꯦ ꯂꯣꯏꯅꯤ ꯑꯗꯨꯒ ꯇꯩꯊꯣꯛꯑꯒ ꯊꯝꯈ꯭ꯔꯒꯦ ꯑꯁꯤ ꯑꯃꯈꯛ ꯄꯨꯔꯥꯅꯥꯗꯣ ꯑꯝꯇ ꯁꯦꯝꯍꯟꯅ ꯌꯦꯡꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯩꯅ ꯍꯪꯉꯨꯒꯦ ꯇꯧꯕ ꯄꯨꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯁꯨ ꯄꯨꯔꯥꯅꯥ ꯌꯥꯈꯤꯗꯕꯗꯨꯅꯦ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯪꯉꯣꯏꯗꯕ ꯑꯣꯏꯗꯤ ꯁꯦꯝꯍꯟꯒꯦ ꯇꯧꯕ ꯀꯥꯎꯔꯦ ꯍꯦꯛꯇ ꯕꯖꯥꯔ ꯅꯨꯃꯤꯠꯁꯤꯗ ꯄꯨꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯕꯖꯥꯔ ꯅꯨꯃꯤꯠ ꯅꯠꯇꯁꯨ ꯄꯔꯨ ꯊꯤꯟ ꯆꯠꯄꯁꯤꯗ ꯑꯗꯨꯝ ꯅꯛꯇꯅ ꯂꯩꯔꯤꯅꯦꯕ ꯑꯗꯨ ꯑꯗꯨꯝ ꯀꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ